Meitei Erol Eyek Loina Sillol Apunba Lup Meelal Kangleipakna Meelalna mama Sabi mama Asengbadi NATABA KHARA adu KEITHELDA MAKHA TANA MIYAMNA LEIHABIDANBA HOTNAMINNASI MASIGUMBA KHARA ASINA FAJAKHRABA mama KAYAGI MINGCHAT THIHANLE HAINA PHONGDORAKLI Meelal gi maikei digi thadorokpa cherol amada haukiba tang 15 da hauzik kuki narco terrorist singna atamnana yelhomishingda chatharakliba mihat mipun maru oina haukiba chaichat taruk amadi tare kilonaba ahingda yamna minungshi leitana tamthina Bishnupur district ki tronglawbida tumdun leijariba pikliba angang machin mawpabu bom kapsinduna hatok pikiba amadi mamabu nathina bom na panduna sohankiba Loina Ukhrul district ki TM Kasom da micham singda atamnana ambush tawshinduna tangkul ichin inaw ani hatokiba amadi micham kayamana asok apan nanghankiba thawdokpu yaningdaba amadi madugi achamba wild fanganbiu haiduna lengakta kokomina sinduna achawba miyamgi khongchat ama ingna tapna yaikai thigaiba yaudana lengakta miyamgi aroiba wahang hangba point taruk yawba khongchat ama pishananaba chatkiba aduda hanagi desaungi president mayengbam somojita atamnana Imphal mayol maktada mama Sabi kharaga leibak sibu irang thoganaba seliba social media pairiba kharaga manaraga atamnana khut tharakiba amadi kokomi paisa chaba machum chaba amadi taba yam nungaitaba wahi kya sizinaduna kokomi leiramdre lot khre haina miyamda irang sagatkiba khudimakna leibak miyamda numit humnigi manungda lankri haina sengdokadabani karigumba makha tana leibak irang thoganaba singkiba social media pairiba ichel inaw singnasu masigumbasi amuk hanna thokanaba hotnagadabani numituda kokomina senduna chatkiba rally adu leibak si kananabagidamakta miyoi lising kayana thoraktuna maigei nipandagi khongjangasi changshinkibani adubu atopa maigei amatada ekhoi masengi maikeida irang thoki draga Sagolbal laingi maikaida atamnana irang thohan kiba haibasi kanagumba kharagi mangjongna thorang tawraga rally sibu thugai na basin kibani haina Meelalna lawi haina cherol asina phongdorakli